Hojik Russia amadi Ukraine gi maraka chathariba war asida America yaudi America gi force Ukraine gi une soknate khuchu khulai sentum ama piba adudi orambani adupu makoya se full Russia gi against ni high power from ase Donald Trump se Russia gi full against ni high power from ase ngasi gi maki statement development lakli basing asina takli handak paw ma thokli ma di Donald Trump na Nato gi countries sing asida letter amamam thakre madudi aikoi yamna chawba step amara khotpagi tamakta hotnari madudi Russia ge mathakta onthokna chawkraba sanction amasung madugi sanction du pirakpagi tamakta nakhoi mayam gi support mathau tai nakhoi mayam su madugi stand adu lepa mathau tai masi kaino hai matamda hojik aikoina China amadi India da Russia de oil loba ase to uto hai matamda makoina hairi madudi aikoi tanate lawrise NATO countries nakhoi gi countries mayam su lawi haitra NATO countries 32 ni Urope te leiba masigi countries mayam amsu yawi hojik su manung da Russia de oil lawi masida hydra aikoi ta kari ki high perform se question arise dawi aduna hojik Ukraine gi war ase really to khan ki amadi Russia masig war ase de spare or peace por pataraga di asigi thaba ase to mathau tali maldi Europe ki countries NATO ki members sing mathau ta na oil low pa yarom la ka su Russia de ki masi khudak ta tok tho adu ki matung da China hoji lawri tana India makoi lawri tana India te koi 50% tarif thomjin thamle hoji China ki mathak ta makoi na khwai de ki chawna oil low ba country mo oi banina makoi da 100% tarif ase thamo se thomjin lu sini anoba development am lak ni sini masi ki wafam se India ta lakhi ba su yai adu ka Donald Trump ke masi chawr strategy ni maldi Russia bu defeat to bagi tamakta masigi stand ase khoi low pa mathau ta gani Russia ki makoi economy se crash to mathau ta ni makoi na yoli bu oil asinani makoi ki economy se hujik high oidana chali se sanction ke am thamlaga su masigi port asimai khoi to batara kadi makoi economy se crash oili Ukraine ke makoi loss oi batabani masi Donald Trump ki jam chawr strategy ni amasu masigi wapam se thamkhre sini masigi statement wapam asigi matung da Donald Trump na amaka marala masi ki sini masigi war ase Zelensky ne torambani tawkhibani houkhibani aduka Biden ke manara tawkhibani makoya tawbani aduka ai leiramladi masigi war ase tawkadaba nati oisu oheloi thokoloi sini aduna mujik mark na haikre marala masi kre Zelensky Biden amati NATO countries atai sing ase na koina tawkhibani tana aduna ai gi wa ase hojik yaw Russia se sanction piba mathau tai China da tariff impose to mathau tai Russia na mukhairi se China gi influence tagi ni aduna makhoi gi economy se hana down to tai makhoi gi relation se hana ban to tai aduga ni hojik Ukraine de santi lakadori se masigi wafam se NATO na koi su thamabni hairabani na koi ne yare yaro natra de koi ne to di thokani sini masigi wafam se Donald Trump kini sai atubu actually expert sing that nainab sing haide ba actually masina te se hojik China se mukhairi sector kuding da makhoi bu nam thabase masi wara pa tanjabani aduna makhoi na masi khudong chaba se Donald Trump launing bani button se war ase nam thabagi button se nambani actually makhoi gi main point China sini adubu masida yam chorb question si European countries sing ase China ke against Donald Trump ki call asida lefi katra aduga China ke against Europe ki countries sing ase lepdi wani sini maram di Europe ki country kaya ta NATO countries ori se masida su China na boki investment kya tawri sini aduga China dagi aduga poche mayam amma import toraga hojik Europe countries sing ase stand ori ni sini aduga China su makoi de lawi yamna chorba country mani China se aduna China na loputo atoputo country de suoli Europe ki kana bani so America na makoi de overcome to khidore China se sector kya da makoi de hena lep khidore hai tora masigi pu kamsin basida Europe country singa se yagadra aduni hojik luri se amorom da America se NATO country singa China je against the lep so yadra pa aduka makoi se ta tongan ta ke su yai sini hojik hai se aduna lo na Europe country kaya ma oil se loram lesini aduga India ta taina ba China ta taina ba tarif na thomjan ba aduga India da oil pi kano haina hai ba masi punwa ase loina khanga da nate aduna maram oiraga hojik Russia sibu that pasine mai ke di kwar se makoina plan kaya sanraga su Russia se nam tabagi hona ba adu nam tabasi imam ngam dana mai ke kuding da leire sine Donald Trump failure kre completely failure ni Ukraine ku war se thomjin bagi da bakta hojik tap na pokhai rak dana hojik Poland new select lisini Poland asu chai ki chance le anyam kana hai nare Poland tawne ku tarati Europe country sing asi changla sok na ra maudo su Russia ki against the le pa se makoi ke anyam awa boy to rini tap na tawdana America ki empire asi da su
thomjin ki bi ai ha bi su reporting na reports in mention to the banate maudi thokali pun action khoi ni khoi hana nam thakre ai tuna Russia na yesel laglo makoi ki aina o mang homa kai ai na makoi se aduna ayo ima swandana law na ki bi su khangpon ate haina tupsina te Russia mati America ke marak te suthana ki bi ai masi report sing jam kan pi ri